Pakistan की मिसाइल अटैक माई पाखिद्रे इंडिया द कापसिलक लेप्ट्रे Indian Armed Forces singna yamna hai singna Pakistan singna ngarang amasung ngasi drone sizinaduna India ki military site singda kapsil lakhiba missile sing ngakthokre haina Ministry of Defense na phongdoragle Pakistan na kapsil lakhiba missile sing adu Indian S-400 air defense system sizinaduna ngakthokibane statement asina makha taraduna hai May 8 amasung 9 gi lonaba ahingda Pakistan na drone sing sizinaduna India ki nopok amasung nongsup thangbada laiba military establishment maru oina Awan Tripura Srinagar, Jammu, Pathankot, Amritsar, Kapurthala, Jalandhar, Ludhiana, Adampur, Bhatinda, Chandigarh, Nal, Folodi, Uttarlai, amasung bus singda attack tawrakhibane. Hai riba Pakistan ki missile attack sing adu integrator counter USA grid amasung air defense system singna neutralize tawkhibane. Pakistan drone season aduna kablakhiba missile sing adu ki attack akai sing mafam kaya da phangba ngamkhibaga loinana attack sing adu Pakistan tawrakhibane haiba khangba Attack sing asigi pakumoine India ngasi Indian Armed Forces sing na Pakistan ki mafam kaya da laidiba air defense radar sing amasung system sing da attack chathaba hokre haire amarom da Lahore da laiba air defense system asisu neutralize tawba ngamkhre haire nakal amarom da Pakistan na motor sing amadi asoba artillery sing sizinaduna akan ba mong da Jammu and Kashmir gi line of control gi Kupwara Baramulla Uri Punas Mendar amasung Rajouri sector sing da India rom da kapsil leptre Defense Minister ki report matung ina India ki nakal lom da hauju fawda Pakistan sathargliba artillery attack sing da punna nupi ahum amadi angang macha manga yauna mioi tara ka taruk sikhre haire Border state sing da sang da bayadra polam sing peisananaba khanghankhre Union Home Minister Amit Shah na border state sing da sang da bayadra polam sing peisananaba khanghankhre ngarang lebang asigi station ba thungna India na Pakistan ki mayok ta sathaba haukraba operation sindur gi manung sanna pangthokiba schedule task mock drill matung tarakpada Union Home Minister Amit Shah na Pakistan amasung Nepal gi border sing ga tainaba state sing na nongma da sang da bayadra polam sing peisinduna thamnaba mari lainaba state sing asigi minister sing da khanghankhre haire Amit Shah na hariba state sing asida miyam da akiba pokpa tonga sing sandoktanaba akan ba poktak supiba ga loinana tonga sandoktanaba awareness biga dabani haina Ministry of Home Affairs ki statement ama phongdoragle ngarang pangthokiba schedule task mock drill manungda India ki asoba city sing da siral khongduna mai mamhanduna hostile attack tawrokpa matamda oirakpa yaba cell sing volunteer sing police amadi civil defense sing na drill tawkhi hariba drill asi Ministry of Home Affairs ki direction makhadani Indian Armed Forces sing na operation sindur hek tawkhibaga loinana suti lawduna laikhiba Central Armed Police Forces personnel sing kokhatuna high alert thamkhre haina government officials sing na phongdoragle video conference ki khutang da pangthokiba meeting amada Home Minister Amit Shah na Lieutenant Governor of Jammu and Kashmir amadi Ladakh Uttar Pradesh ki Chief Minister Uttarakhand Punjab Rajasthan Gujarat amasung West Bengal Sikkim government ki mihut sing da India ki border sing da military amasung citizen sing da challenge tawraglabadi lemna tharoi dabani haina phongdoragle Pahalgam terror attack asi kanthokta na chathariba operation sindur asi na matam sana paukhum pigani haina Amit Shah na malem asi da message tawri operation asi Indian Armed Forces sing na terrorist camp sing da akangnaba intelligence ki report matung ina chathakiba attack sing ni haina mahangna phongdoragle Terror Organization Lashkar-e-Taiba, JSE Muhammad, Hibul Mujahideen amasung atay terrorist group singi training camp sing weapon base amasung hit out sing ayamba thuwai khre haina Amit Shah na phongdoragle Home Minister na state sing da essential service maruai na hospital amadi fire service mathau ningthina tawhanduna atat akham laitana essential goods sing supply tongnana ba honagadabani haina advice tawre Amit Shah na makhata na state disaster response force home guard national cadet troops sing alert lehenduna matam gi thorakpa situation ningthina dil tawnana ba honagadabani haina instruction pire aduga miyam na sun non governmental organization sing gi khuthang da saruk yahangadabani haina phongdoragle Social media bu aran ba mong da sizinaba sing logi sairak lai haiba kawroidabani romendro Aikhoina social media da post ama thagarpa matamda maduda kanagumba miyoi natraga khunai asida kargadaba masang yaurabadi social media bu aran ba mong da sizinabagi da maglogi sairak lai haibasi kawdaba fai haina Kakching District Police ki Additional SPA Romendro na phongdokre Manipur State Livelihood Mission gi miyeng makhada Lotus Club hiangla mayai lekai amasung Loyanganbi Village Level Federation sinbam nongmagi oiba legal workshop camp ta wafam asi Additional SP
asina phongdokhibane Lotus Club ki community hall da pangthokiba thauram aduda Romendro na makhata na haikibada social media na angakpa phangna chawkhalokpagi matung ina masidagi tongan tongamba crime kaya thoktabanate maram aduna social media siznariba pumna mangna aduki mati cheksin bagi tangai fadaba lay social media bo aranba mongda siznarabadi logi oiba chairak lay haibasi matam pumbada ningsingba summi haina phongdokhe Thauram aduda resource person oina saru yakhiba judicial magistrate first class kaksingi assistant public prosecutor TS Raghumani amasung chief judicial magistrate Thawalgi assistant public prosecutor Maitan Kaisambam Jamuna ani na lo na piriba tongan tonga ba ex singi matang da wafum kaya thamki